Hi ma'am. Ngasi di ano mukbang challenge sama puduna actually. Ngasi mukbang challenge di kaino haiba matamda kogi chowne, chakne, giru mangane sigi se chaba han matana doini se ju kaina chadiba chopstick. Yare ko chopstick na chappaga de haipote. 예보고 아도 마도 지 섭나라가 이해하게 이해해서 제일 제일 배차인 타는 제일 하면에 배차 타나라 마이제 이 게임 레이유 콜로 하면 야간대로 되는 마이 배차를 넣고이 아빠가 그래도 이렇게 아이 상아 정말 내가 정말 아 봤어 봐. 상대가 선다 아이씨 난 갈리지 난 가만히 야 있어 야야 담대로지 마지막에 빠이고 그래 지난 때는 빠이고 ready 1 2 3 start 근데 이제 이상 또 여러분들 짝꿍이야 잡아가 있잖아 여보세요 누사 어? 이거야 수고합니다. 이거 내 납치려고 그냥 돌아다. 가족들. Anh mà người chắc lắm. Nên cứ tự em tới con nào. Thế thôi đấy. Mấy cái ta đi bây giờ. anh em mệt hơn ta rồi Đúng thực chấp. Ăn được không? hay cái máy sắp vào salad cả bị nè 이러면 안 돼. 이씨, 나 떡도 많은데 정말 너무 яд네. 땀나 완전 남들은 해야지 돼. 해주려고야 그렇지. 아빠.
되지 마. 시 야로다 시대 아이네 얌 해래다. 간덕더래. 간덕더래. 한자 하면 손 놓여야 돼요. 다니는데 네. 짝도 나 혼자도 있으면 또 싸우도 떠는 거 짝도 양 하던데 짝양 하던데 그냥 하던데 아니 짱더래. 그냥 뭐또 하고 가야 보이네 요새 이 잡는 근데 잡는 로칭 들어야 돼. 아씨. 야. 안 돼. 아, 잘 안 될걸? 정말아 아, 그래. 응, 나도 무슨 데야 돼. 저는데 짜증나게 짜증 없던데. 합제만 해 하든지 나 이랬다 그랬나? 제가 섭섭해서 했지하고 이래야 돼? 나 짱한데? 미리시는 잡고 싹부터는 짜요 어디 그냥 짜고 그래, 톡 그래. 망가 뭘 하면 짬짬 싸게 거 안 돼? 그래서 아직 우리 들어보고. 뭐지? 맞아 anh cái nó yêu hay cái như cái trái lại hay rồi anh phải ông với sàn này bạn mai là cây đồ với cái 이런 또 이제. 살려 빌면 안 돼. 하도록 해도. 이 사람이 싸웠거든요. những cái thau cho mình thế này nè trâu rồi cái đồ xuống nhau thế này 그 노쇼. tomato sauce phăng đó với cái cho nó có giấy phăng mấy ăn ngoài rồi 이 사진 몇 배가. 또 làm đây 또 잘한다, 따래, 잘한다. 그냥 우리 하이. 지부 그냥 또 그냥 같은 애만 잘시. 한번 잡을래 또 그래. 아니 자신 내야 돼. thấy mình sắp bây giờ thấy cái đấy 역시 이게 이런 잡. 또 가야 돼. 내 이름도 쌍엄들아. ngon nào 나무 엄들아디 들어오잖아. 이 하루 đang chơi ra là ngon quá 에이 쟤네들 또 그래 잘. là thế 왜 잘이다. lý do gì 맹맹 할래 되지 않아? sắp bây giờ
ꯁꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯄꯥꯏꯔꯛꯄ ꯅꯠꯇꯕꯅꯤꯅ ꯍꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯈꯨꯠꯅ ꯁ꯭ꯄꯨꯟꯅ ꯁ꯭ꯄꯨꯟꯒ ꯐꯣꯛꯀꯔꯒꯨꯝꯕ ꯆꯧ ꯊꯣꯛꯅ ꯁꯤꯁꯦ ꯆꯥꯕꯗ ꯆꯠꯄ ꯀꯣꯆꯤꯡ ꯆꯠ ꯆꯠꯄ ꯌꯥꯗ꯭ꯔꯦꯕ ꯈꯨꯠꯅ ꯆꯥꯁꯨ ꯌꯥꯏꯌꯦ ꯂꯣꯏꯔꯝꯗꯥꯏꯗꯨꯗꯤ ꯁꯦꯡꯕꯩꯔꯥ ꯅꯪꯅ ꯍꯥꯜꯂꯅꯦꯕ ꯑꯩ ꯆꯥ ꯉꯝꯗ꯭ꯔꯦꯕ ꯃꯌꯥꯝ ꯆꯞꯄ ꯍꯩꯇꯔꯦ ꯑꯩ ꯉꯁꯥꯏꯅ ꯌꯥꯝꯃꯤꯉꯩꯗꯗꯤ ꯈꯔ ꯍꯩꯔꯝꯃꯦꯕꯀꯣ ꯑꯩ ꯀꯟꯅ ꯂꯦꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯁꯦ ꯆꯞꯅꯕ ꯇꯧꯕꯗ ꯃꯌꯥꯝ ꯑꯩꯕꯨ ꯀꯃꯦꯟꯗ ꯏꯆꯟ ꯅꯨꯄꯤꯔ ꯏꯆꯟ ꯅꯨꯄꯥꯔ ꯈꯪꯗꯦ ꯑꯗꯨꯅ ꯑꯩꯕꯨ ꯌꯣꯡꯉꯨ ꯃꯥꯜꯂꯦ ꯃꯆꯤꯟꯒꯤ ꯇꯨꯝ ꯇꯨꯝꯃꯒ ꯀꯨꯆꯤꯟꯗ ꯀꯨꯆꯨ ꯃꯨꯔꯤꯕ ꯌꯦꯡꯅꯤꯡꯗꯦ ꯈꯔꯦꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯌꯥꯕ꯭ꯔꯥꯕ ꯐꯖꯅ ꯍꯥꯏꯔꯗꯤ ꯐꯩ ꯑꯩꯕꯨ ꯌꯣꯡꯉꯨ ꯃꯥꯜꯂꯦ ꯀꯥꯏꯅ ꯑꯩꯅ ꯁꯣꯝ ꯀꯥꯟꯗ ꯐꯖꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯕꯨ ꯌꯣꯡꯉꯨ ꯃꯥꯜꯂꯦ ꯑꯃꯥꯟꯕ ꯑꯃ ꯂꯩꯗꯣ ꯐꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯣꯡꯉꯨ ꯃꯥꯜꯂꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯍꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯍꯥꯟꯅ ꯑꯩꯕꯨ ꯌꯣꯡꯕꯨ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯀꯦ ꯇꯥꯔꯦ ꯌꯣꯡꯉꯨ ꯃꯥꯟꯗꯅꯕ ꯐꯔꯤꯕꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯅ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯀꯣꯠꯅ ꯍꯣꯠꯅꯕꯗ ꯂꯦꯊꯣꯛꯑꯦ ꯑꯩꯒ ꯂꯣꯏ ꯅꯥꯔꯦꯗ ꯑꯩ ꯍꯧꯔꯒꯦ ꯑꯗꯨ ꯆꯥ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯍꯥꯗꯣꯔꯛꯇꯧ ꯃꯥꯜꯂꯦ ꯇꯣꯛꯉꯝꯗ꯭ꯔꯦ ꯆꯠꯄ ꯍꯩꯇ꯭ꯔꯦꯕ ꯈꯨꯠꯅ ꯆꯥꯔꯣ ꯈꯨꯠꯅ ꯌꯦꯔꯨꯝ ꯂꯦꯝꯕ ꯌꯥꯗꯦꯀꯣ ꯈꯨꯠꯅ ꯆꯥꯔꯣꯏ ꯆꯥꯔꯒꯦ ꯌꯦꯔꯨꯝ ꯂꯦꯝꯕ ꯌꯥꯗꯦ ꯑꯝꯇ ꯂꯦꯝꯕ ꯌꯥꯗꯦ ꯂꯦꯝꯃꯣꯏꯌꯦ ꯂꯦꯝꯕꯩ ꯋꯥꯗꯤ ꯍꯦꯛ ꯂꯦꯝꯃꯕ ꯂꯨꯄꯥ 500 ꯍꯟꯗꯣꯛꯅꯔꯦ ꯑꯩꯅ ꯁꯤꯁꯦ ꯂꯦꯛꯊꯣꯛꯄꯒꯤꯁꯦ ꯂꯦꯛꯊꯣꯛꯇꯅꯕ ꯍꯣꯔꯦꯟ ꯃꯍꯤꯒꯨꯝꯕ ꯑꯃ ꯍꯥꯞꯁꯤ ꯀꯣꯛ ꯑꯃ ꯍꯥꯞꯁꯦꯅ ꯍꯥꯏꯕ ꯃꯥꯅ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯞꯄꯔꯣꯏ ꯁꯤꯗ ꯆꯥꯔꯒ ꯉꯝꯅꯕ ꯇꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯥꯗꯕꯒꯤ ꯉꯝꯗ ꯂꯩꯍꯧꯔꯤ ꯄꯣꯔꯤꯁꯦ ꯕꯣꯜ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯦꯝ ꯆꯥꯏꯗꯣ ꯌꯥꯝ ꯇꯧꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩ ꯆꯥꯁꯜꯂꯨꯕ ꯀꯩꯝ ꯆꯥꯗꯦ ꯆꯥꯛ ꯆꯥꯕꯗꯨꯗ ꯑꯍꯥꯟꯕ ꯆꯧ ꯍꯥꯟꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯆꯧ ꯍꯥꯟ ꯆꯥꯏꯌꯦ ꯆꯥꯗꯕ꯭ꯔꯣ ꯀꯥꯎꯕꯨ ꯀꯥꯎꯒ꯭ꯔꯦ ꯑꯁ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯩ ꯃꯍꯤ ꯊꯛꯑꯗꯤ ꯐꯅꯤ ꯍꯥꯏꯕ ꯅꯪ ꯆꯥꯗꯦ ꯅꯠꯇ꯭ꯔꯥ ꯌꯥꯗꯕꯩꯅꯦ ꯂꯦꯝꯃꯤꯗꯣ ꯇꯧꯋꯦ ꯑꯩ ꯒꯥꯟꯙꯤꯁꯨ ꯑꯩ ꯒꯥꯟꯙꯤꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯥꯗꯤ ꯌꯦꯔꯨꯝ ꯂꯦꯝꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯣꯔꯦꯟ ꯆꯥꯛ ꯈꯔ ꯈꯔ ꯍꯥꯞꯄꯤꯗꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯌꯨꯛꯇꯁꯨ ꯁꯤꯒꯨꯝꯕꯁꯦ ꯅꯝꯕꯁꯦ ꯁꯪꯗꯦꯕꯀꯣ ꯁꯪꯗꯦꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯁꯤꯜꯂꯨꯅꯦ ꯑꯩꯈꯣꯏꯗꯥꯁꯨ ꯁꯠ ꯂꯥꯎꯅ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯆꯥꯁꯤꯜꯂꯨ ꯌꯥꯝꯅ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯗꯤ ꯍꯥꯎꯅꯕ ꯁꯪꯗꯦꯕ ꯅꯨꯡꯗꯥꯡꯗꯗꯤ ꯑꯗꯨꯒꯤꯗꯣ ꯆꯥ ꯂꯣꯏꯗ꯭ꯔꯕ ꯆꯤꯠꯇꯣꯛꯑꯒ ꯆꯥꯕꯗꯣ ꯑꯗꯨ ꯆꯥ ꯂꯣꯏꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ
ꯅꯪꯒꯤꯁꯨ ꯂꯣꯏ ꯆꯥꯒꯦ ꯂꯨꯄꯥ 500 ꯍꯥꯞꯄꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯑꯩ ꯀꯥꯏꯗꯩ ꯄꯩꯁꯥ ꯂꯧꯗꯣꯏꯕ ꯑꯩ ꯅꯨꯄꯤ ꯃꯊꯤꯕꯨ ꯀꯜꯂꯣ ꯍꯣꯔꯦꯟ ꯀꯅꯥ ꯌꯦꯔꯨꯝ ꯃꯌꯥꯝ ꯆꯥꯁꯤꯟꯕꯒꯤ ꯁꯣꯏꯗ꯭ꯔꯝ. ꯑꯩ ꯉꯝꯗ꯭ꯔꯦ ꯑꯁ ꯃꯌꯥꯝ ꯍꯌꯦꯡꯁꯤ ꯑꯃꯨꯛ ꯇꯧꯒꯦ ꯑꯃꯃꯨꯛ ꯃꯥꯅ ꯈꯔ ꯉꯝꯃꯣꯏꯗꯕ ꯑꯃꯗ ꯆꯦꯂꯦꯟꯖ ꯑꯃꯨꯛ ꯇꯧꯁꯤꯟꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩ ꯆꯥꯁꯤꯟꯕꯗ ꯉꯝꯃꯔꯣꯏ ꯑꯩ ꯑꯅꯤ ꯆꯥꯁꯤꯟꯒꯦꯔꯥ ꯂꯨꯄꯥ 500 ꯍꯥꯞꯄꯛꯑꯣ. ꯆꯪꯕ ꯂꯩꯇꯦ ꯃꯥ ꯈꯗ꯭ꯔꯛ ꯇꯧꯕꯅꯦꯃꯦ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯃꯅꯨꯡꯁꯤꯗꯀꯣ ꯅꯝꯁꯤꯜꯂ ꯆꯥꯛꯁꯦ ꯍꯥꯞꯅꯔꯝꯃꯦꯕ ꯍꯌꯦꯡꯈꯩ ꯃꯥꯅ ꯃꯣꯏ ꯃꯅꯥꯛꯇ ꯊꯝꯃꯨꯔꯒ ꯆꯦꯂꯦꯟꯖ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯌꯥꯗ꯭ꯔꯦ ꯃꯊꯪ ꯅꯪꯅ ꯍꯥꯞꯄꯒꯤ. ꯑꯩꯅ ꯍꯥꯞꯄꯝꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯈꯗ꯭ꯔꯛ ꯇꯧꯋꯦꯕ ꯆꯧꯁꯤꯗꯒ ꯌꯣꯝꯃꯒ ꯆꯥꯒꯦꯗ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯜꯂ ꯊꯝꯃꯝꯃꯦ ꯃꯥꯒꯤꯅ ꯏꯄꯥ ꯐꯥꯗꯣꯛꯑꯒ ꯊꯝꯗꯦꯃꯤ ꯅꯪ ꯐꯠꯇꯕꯗꯣ. ꯃꯌꯥꯝ ꯉꯁꯤꯗ ꯑꯩꯈꯣꯏ ꯗꯥꯁꯦ ꯂꯨꯄꯥ 500ꯁꯦ ꯄꯤꯅꯤꯡꯗꯦ ꯄꯤꯔꯛꯑꯕ. ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯐꯨꯔꯤꯠ ꯂꯤꯠꯊꯣꯛꯎꯒꯦ. ꯑꯩ ꯁꯦꯂꯦꯟꯗꯔ ꯇꯧꯔꯦ ꯃꯌꯥꯝ ꯆꯧꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯧ ꯆꯥꯕꯁꯤ ꯉꯝꯗ꯭ꯔꯦ ꯁꯤꯗ ꯍꯥꯞꯄꯤꯕ ꯁꯣꯔꯁꯁꯤꯁꯨ ꯀꯔꯝꯕ ꯁꯣꯔꯁꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯥ ꯍꯥꯞꯄꯤꯁꯦ ꯁꯣꯌꯥꯕꯤꯟꯂ ꯑꯁ ꯂꯣꯏꯔꯦ ꯁꯣꯌꯥ ꯁꯣꯁꯇꯨꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯉꯧꯔꯤꯁꯦ ꯊꯥꯎꯁꯨ ꯌꯥꯝꯃꯜꯂꯝꯃꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯆꯪꯉꯨ ꯌꯥꯗꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯃꯥꯗꯤ ꯐꯖꯅ ꯆꯥꯈꯤ ꯑꯩꯁꯤꯗꯤ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯦꯔꯨꯝ 3 ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯁꯤ ꯆꯧꯁꯦ ꯈꯔ ꯆꯥꯁꯤꯜꯂꯦ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯂꯦꯊꯣꯔꯦ ꯆꯪꯉꯨ ꯌꯥꯗ꯭ꯔꯕ ꯏꯔꯥ ꯆꯥꯁꯤꯜꯂꯨꯔꯒꯗꯤ ꯑꯃꯨꯛꯀ ꯆꯞ ꯃꯥꯟꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯆꯥꯒꯦ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯩ 500 ꯑꯩꯅꯗꯤ ꯗꯞ ꯇꯧꯔꯨꯕꯅꯤ ꯑꯩꯅ ꯂꯧꯒꯅꯤ ꯀꯥꯏꯅ ꯇꯧꯔ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝ ꯋꯥꯅ ꯁꯥꯔ ꯐꯪꯉꯛꯄ ꯄꯩꯁꯥꯅꯤ ꯑꯗꯨꯅꯅꯤ ꯁꯤꯖꯤꯟꯅꯔꯥ ꯆꯠꯀꯅꯨ ꯍꯥꯏ ꯃꯥ ꯄꯩꯁꯥꯁꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯄꯨ ꯇꯥꯀꯠꯇꯅꯀꯣ ꯌꯥꯝ ꯉꯥꯡꯕꯅꯦ ꯅꯨꯄꯥꯁꯦ ꯂꯧꯖꯔꯣꯀꯣ ꯂꯧꯗꯦ ꯅꯪ ꯄꯤꯔꯣ ꯍꯥꯏꯔ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ ꯑꯣꯏꯔꯣ ꯆꯥꯁꯤꯟꯒꯦ ꯇꯧꯕꯅꯦꯕ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯩ ꯅꯨꯄꯤꯅ ꯉꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯅꯨꯄꯤꯅ ꯉꯝꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯗ ꯊꯦꯡꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯒꯤ
ꯕꯦꯠꯇꯤꯡ ꯇꯧꯕꯁꯨ ꯑꯩ ꯅꯨꯄꯤꯅ ꯉꯝꯊꯣꯛꯈ꯭ꯔꯦ ꯑꯩ 500 ꯃꯥꯏꯅ ꯆꯠꯂꯨꯔꯦ ꯃꯥꯏꯅ ꯆꯠꯂꯦ ꯎꯄꯥꯏ ꯂꯩꯇꯕ ꯎꯝ ꯃꯥꯁꯦ ꯌꯥꯝ ꯄꯤꯅꯤꯡꯗꯕꯅꯦ ꯃꯥꯅꯤ පුꯊꯣꯛꯄꯅꯦꯕ ꯐꯔꯦ ꯃꯦꯝ ꯑꯩ ꯃꯨꯜꯂ ꯂꯧꯕ ꯍꯥꯏꯕ ꯁꯤ ꯀꯧꯋꯦ ꯃꯦꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ Thanks for watching.